ꯌꯥꯎꯁꯪ ꯃꯇꯝꯒ ꯑꯣꯏꯕꯒ ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯇꯝꯗꯒꯤ ꯍꯟꯗꯛ ꯃꯔꯛꯅ ꯈꯔ ꯍꯦꯜꯂꯤ ꯊꯣꯏꯕꯤꯅ ꯉꯥꯟꯊꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯑꯗꯨꯕꯨ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ ꯉꯁꯤꯗꯤ ꯊꯣꯏꯕꯤꯅ ꯉꯥꯟꯊꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯀꯞꯇ꯭ꯔꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯈꯜ ꯃꯊꯦꯜ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯈꯟꯗꯣꯛꯏ ꯊꯣꯏꯕꯤꯅ ꯉꯥꯟꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯔꯤꯕꯗꯨ ꯃꯦꯃꯤꯁꯨ ꯈꯧꯔꯥꯡꯅ ꯇꯥꯖꯩ ꯊꯣꯏꯕꯤ ꯃꯔꯛꯇꯁꯨ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯂꯤꯒꯅꯤ ꯑꯃꯨꯛꯅ ꯅꯨꯡꯁꯤꯅ ꯑꯗꯨꯒ ꯑꯃꯨꯛꯅ ꯊꯃꯣꯏ ꯁꯣꯛꯄ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯕ ꯃꯇꯝ ꯀꯌꯥꯅꯤ ꯃꯦꯃꯤ ꯑꯗꯨꯅꯅꯦ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤꯅ ꯇꯤꯟꯅꯕ ꯃꯔꯨꯞꯀꯤ ꯊꯃꯣꯏ ꯀꯥꯏꯍꯟꯒꯅꯨ ꯑꯩꯗꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯕ ꯃꯤꯁꯛꯅꯤ ꯏꯆꯦ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯍꯣꯏ ꯑꯩ ꯏꯆꯦꯒꯤ ꯑꯀꯨꯞꯄ ꯋꯥꯔꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯆꯦꯅ ꯂꯥꯜꯂꯝꯂꯣꯏ ꯍꯥꯏꯕꯗꯤ ꯏꯆꯦꯅ ꯋꯥꯔꯤ ꯂꯤꯗ꯭ꯔꯕꯁꯨ ꯑꯩ ꯁꯦꯡꯅ ꯊꯥꯖꯩ ꯏꯆꯦꯅ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯃꯈꯣꯏꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦꯗ ꯃꯦꯃꯤ ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯇꯦꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯏꯆꯦ ꯃꯇꯝꯅ ꯁꯣꯏꯗꯅ ꯏꯆꯦꯅ ꯋꯥꯔꯤꯕꯗꯣ ꯑꯍꯤꯡꯒꯤ ꯅꯣꯡꯖꯨ ꯑꯃꯗ ꯎꯅꯥꯗ ꯄꯛꯄ ꯎꯐꯨꯜꯒ ꯆꯥꯝꯊꯣꯛꯈꯤꯕꯒ ꯁꯣꯏꯗꯅ ꯏꯆꯦꯕꯨ ꯂꯥꯟꯅ ꯈꯜꯂꯝꯕ ꯀꯌꯥ ꯆꯥꯝꯊꯣꯛꯄ ꯉꯝꯂꯛꯀꯅꯤ ꯑꯗꯨꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤꯕꯅꯤ ꯑꯩꯁꯨ ꯅꯣꯡꯃꯇꯪꯗꯤ ꯊꯦꯡꯅꯅꯤꯡ ꯄꯨꯝꯅꯃꯛꯄꯨ ꯏꯄꯜꯁꯨ ꯏꯃꯥꯕꯣꯛꯁꯨ ꯑꯍꯜ ꯑꯣꯏꯔꯝꯂꯗ꯭ꯔꯥ ꯈꯪꯗꯦ ꯏꯃꯥꯕꯣꯛꯁꯨ ꯎꯅꯤꯡꯉꯤ ꯃꯁꯝꯒꯗꯣ ꯏꯃꯥꯒꯨꯝ ꯏꯃꯥꯕꯣꯛꯁꯨ ꯄꯣꯛꯀ ꯉꯧꯕ ꯍꯧꯔꯝꯒꯗꯕ ꯃꯥꯜꯂꯤ ꯏꯃꯥꯕꯣꯛꯅ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯗꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯕꯅꯤ ꯑꯩꯅ ꯄꯥꯝꯃꯤ ꯈꯪꯕꯒꯤ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯂꯒꯗꯤ ꯑꯩ ꯑꯗꯨꯝ ꯃꯣꯏꯗ ꯆꯥꯛꯆꯩ ꯉꯥꯟꯊꯣꯏꯗꯤ ꯗꯣꯛꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯣꯏꯔꯝꯃꯗ꯭ꯔꯥ ꯑꯗꯨꯁꯨ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯃꯥꯅ ꯗꯣꯛꯇꯔꯒ ꯑꯣꯏꯔꯒ ꯑꯦꯄ꯭ꯔꯣꯟꯒ ꯂꯤꯠꯄꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯕꯅꯤ ꯃꯦꯃꯤ ꯏꯕꯥꯅꯤꯗꯣ ꯃꯥꯅ MBBS ꯄꯥꯁ ꯇꯧꯔꯒꯗꯤ ꯃꯥꯅ ꯑꯦꯄ꯭ꯔꯣꯟ ꯂꯤꯠꯂꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯤ ꯀꯥꯏꯅꯒꯁꯨ ꯌꯥꯝ ꯍꯥꯏꯅꯈꯤꯕꯅꯤ ꯂꯝꯕꯤꯁꯦ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯣꯏꯅ ꯁꯦꯔꯥꯟꯅꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯀꯝꯗꯧꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯉꯤ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯑꯆꯧꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯈꯪꯉꯤ ꯑꯁꯤꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯊꯃꯣꯏꯗꯁꯨ ꯑꯄꯦꯟꯕ ꯌꯥꯝꯅ ꯄꯣꯛꯆꯩ ꯏꯆꯦꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯏꯆꯦ ꯑꯩ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯦꯡꯅꯗ꯭ꯔꯕꯗꯤ ꯑꯩ ꯁꯤꯕ ꯉꯝꯂꯔꯣꯏ ꯃꯦꯃꯤ ꯏꯆꯦ ꯍꯩꯗꯤ ꯀꯩ ꯋꯥꯅꯣ ꯑꯗꯨꯕꯣ ꯁꯤꯕꯒ ꯄꯜꯂꯛꯈꯤꯅꯤ ꯋꯥꯔꯤ ꯐꯖ ꯐꯖꯕ ꯏꯗꯅ ꯋꯥꯈꯜꯒꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯗꯅ ꯏꯆꯦꯅ ꯅꯤꯡꯖꯕ ꯄꯨꯝꯕꯒ ꯊꯨꯡꯖꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗ ꯋꯥꯠꯂꯤꯀꯣ ꯏꯆꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯆꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ ꯃꯦꯃꯤ ꯑꯗꯨꯅꯤ ꯋꯥꯈꯜ ꯆꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕꯅꯤ ꯏꯆꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯕꯤꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯔꯛ ꯊꯠꯈ꯭ꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯆꯦ ꯑꯩ ꯕꯣꯕꯣ ꯇꯨꯝꯃꯕꯣ ꯏꯆꯦ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯅꯝꯕꯔ ꯑꯅꯧꯕ ꯑꯣꯏꯕꯁꯤꯗ ꯇꯟꯗꯅ ꯂꯩꯔꯤꯅꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯝꯕꯔꯗꯨꯗꯤ ꯑꯗꯨꯁꯨ ꯂꯩꯌꯦ ꯁꯤꯅ ꯑꯅꯧꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯗꯤ ꯀꯥꯏꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯜꯂꯛꯑꯕꯣ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ ꯑꯗꯨꯗꯗꯤ ꯄꯨꯡ ꯊꯦꯡꯉꯝꯃꯅꯤꯅꯦ ꯊꯦꯡꯉꯤ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯌꯨꯝꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯀꯨꯏꯗ꯭ꯔꯦ ꯊꯥ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯆꯦ ꯆꯥꯡ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒꯦ ꯇꯧꯕꯅꯤ ꯏꯆꯦ ꯌꯨꯝꯗ ꯊꯣꯛꯀꯅꯤꯅ ꯏꯃꯥꯅ ꯍꯥꯏꯔꯛꯑꯦ ꯄꯥꯕꯨꯡꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤ ꯇꯉꯥꯏ ꯐꯗꯅ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯏꯆꯦꯅ ꯌꯨꯝꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯈꯪꯗꯦꯗ ꯕꯣꯕꯣ ꯌꯨꯝꯗ ꯅꯪꯁꯨ ꯂꯩꯔꯝꯃꯣꯏ ꯑꯕꯣꯛꯁꯨ ꯂꯩꯇ꯭ꯔꯤ ꯌꯨꯝꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯗꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯆꯦ ꯄꯥꯎꯆꯧꯒ ꯃꯥꯆꯧꯒꯗꯣ ꯆꯦ ꯌꯨꯝꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯗꯣꯏꯅꯤ ꯑꯩ ꯅꯪ ꯎꯗꯕ ꯀꯨꯏꯔꯦ ꯕꯣꯕꯣ ꯌꯥꯔꯗꯤ ꯅꯪꯁꯨ ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯅꯕ ꯇꯧ ꯑꯩꯒꯤꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯔꯛꯇꯗꯤ ꯀꯥꯎꯁꯤꯜꯂꯛꯀꯗꯧꯔꯤ ꯍꯣꯏ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩ ꯊꯣꯛꯂꯛꯑꯒ ꯅꯣꯏꯒꯤ ꯁꯤꯝꯂꯥꯗꯣ ꯀꯣꯏꯕ ꯄꯨꯕꯤꯗꯕ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯏꯁ ꯌꯨꯔꯣꯞꯀꯤ ꯂꯟꯗꯟꯒꯤ ꯐꯖꯕ ꯃꯌꯥꯝꯗꯣ ꯎꯔꯨꯔꯒ ꯑꯩꯈꯣꯏ ꯁꯥꯋꯥꯏꯁꯤꯕꯨ ꯌꯦꯡꯅꯤꯡꯒꯗ꯭ꯔꯅꯤ ꯅꯪꯅ ꯀꯩ ꯋꯥꯅꯣꯅꯦ ꯏꯆꯦ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯉꯥꯡꯂꯛꯄꯁꯤꯃ ꯑꯁꯦꯡꯕꯩꯅꯤ ꯏꯆꯦ ꯑꯗꯨꯒ ꯏꯆꯦ ꯑꯩ ꯊꯣꯛꯂꯛꯑꯒ ꯁꯤꯝꯂꯥꯗ ꯅꯠꯇꯦ
ꯃꯅꯤꯄꯨꯔꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯨꯔ ꯇꯧꯁꯤ ꯃꯅꯤꯄꯨꯔꯗ ꯐꯖꯕ ꯃꯐꯝ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯤ ꯑꯦꯚꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯌꯥꯝ ꯊꯦꯡꯅꯩ ꯑꯁ ꯑꯩꯗꯤ ꯌꯨꯝꯗ ꯂꯥꯛꯅꯤꯡꯕꯅꯕꯨ ꯌꯥꯗ꯭ꯔꯗꯤ ꯅꯊꯧꯗ ꯍꯥꯟꯅ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯑꯇꯩꯒꯤꯗꯤ ꯀꯣꯟꯅ ꯂꯣꯏꯅ ꯐꯪꯉꯛꯀꯗꯧꯕꯅꯤ ꯑꯗꯣ ꯏꯆꯦ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯝꯂꯥꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯣꯏꯔꯣ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯈꯜꯂꯒꯦ ꯅꯠꯇꯦ ꯏꯆꯦ ꯁꯣꯏꯗꯅ ꯂꯩꯅꯤ ꯍꯥꯏꯌꯨ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩ ꯏꯆꯦ ꯋꯥꯈꯜꯗꯣ ꯈꯔ ꯌꯥꯡꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯈꯟꯈꯤꯕ ꯑꯃꯗ ꯈꯟꯗꯅ ꯂꯩꯔꯒꯗꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯃꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯔꯥꯏꯇꯔꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏꯅꯤ ꯅꯪꯁꯨ ꯂꯩꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯗꯧꯕꯅꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯩꯅꯣ ꯃꯆꯧꯕꯤꯁꯨ ꯂꯩꯔꯤ ꯄꯣꯡꯆꯧꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯕꯣꯛꯁꯨ ꯂꯩꯇ꯭ꯔꯦ ꯅꯪꯁꯨ ꯂꯥꯞꯅ ꯂꯩꯈꯤ ꯌꯨꯝꯗ ꯆꯪꯕꯗ ꯑꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯆꯦ ꯑꯕꯣꯛ ꯂꯩꯔꯝꯃꯗꯤ ꯆꯦꯅ ꯌꯨꯝꯗ ꯆꯪꯗ꯭ꯔꯤꯁꯦ ꯌꯥꯝ ꯁꯥꯎꯔꯝꯒꯅꯤ ꯆꯩꯁꯨ ꯄꯥꯏꯔꯁꯨ ꯃꯁꯨ ꯑꯩꯕꯨ ꯊꯤꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯕꯣꯛꯇꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯕꯣꯛꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯣꯏꯗꯅ ꯑꯣꯔꯗꯔ ꯇꯧꯔꯝꯒꯅꯤ ꯍꯣꯏ ꯑꯕꯣꯛꯇꯤ ꯌꯥꯝ ꯊꯤꯅ ꯃꯤꯁ ꯇꯧꯏ ꯆꯦ ꯆꯦꯒꯤ ꯈꯟꯕꯗꯁꯨ ꯑꯕꯣꯛꯇꯤ ꯌꯥꯝ ꯋꯥꯖꯈꯤꯕꯅꯤ ꯑꯕꯣꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏꯀꯣ ꯌꯥꯔꯤꯁꯤ ꯆꯦ ꯑꯕꯣꯛ ꯅꯤꯡꯁꯤꯡꯉꯒ ꯀꯞꯁꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯗꯤ ꯆꯦ ꯌꯨꯝꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯕꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯍꯣꯏ ꯅꯪꯁꯨ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯆꯦ ꯊꯝꯖꯔꯣ ꯊꯧꯔꯤ ꯇꯠꯂꯕ ꯁꯅꯥꯎꯅ ꯃꯄꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯈꯥ ꯋꯥꯡ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯆꯦꯟꯕꯒꯨꯝ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏꯒꯤ ꯂꯤꯄꯨꯟꯅ ꯇꯠꯈꯤꯕꯗ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅ ꯃꯥꯏꯀꯩ ꯃꯥꯡꯕꯗ ꯊꯋꯥꯏ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩ ꯂꯝꯕꯤꯁꯤꯁꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯊꯤꯕ ꯌꯥꯔꯝꯂꯒꯗꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯀꯌꯥꯁꯤ ꯆꯥꯛꯅꯔꯝꯒꯗ꯭ꯔꯥꯅꯤ ꯍꯦ ꯃꯤꯑꯣꯏꯕ ꯑꯇꯣꯟꯕꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯀꯩ ꯅꯠꯇꯦ ꯑꯇꯤꯌꯥ ꯀꯣꯏꯅ ꯄꯥꯏꯔꯤꯕ ꯂꯝꯒꯤ ꯆꯦꯛꯂꯥꯁꯨ ꯅꯠꯇꯦ ꯃꯔꯣꯜ ꯊꯣꯛꯇꯕꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯃꯈꯣꯏꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯔꯣꯜ ꯊꯣꯛꯄ ꯃꯤꯑꯣꯏꯕꯅ ꯊꯃꯣꯏꯒꯤ ꯋꯥꯕꯨ ꯆꯤꯟꯕꯥꯜ ꯌꯧꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗ ꯅꯤꯡꯖꯕ ꯑꯁꯥꯒꯤ ꯋꯥꯡꯃꯗ ꯎꯄꯥꯏ ꯂꯩꯇ ꯍꯤꯡꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯇꯣꯟꯕꯅꯤ ꯍꯥꯏꯔꯣꯏꯗꯧꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯟꯆꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯉꯥꯟꯊꯣꯏꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯥꯗꯗꯤ ꯀꯨꯞꯊꯅ ꯍꯪꯗꯧꯕ ꯉꯝꯗ ꯉꯥꯟꯊꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯍꯩ ꯅꯕꯨꯡꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯤ ꯍꯥꯏꯔꯝꯒꯦ ꯏꯃꯥꯒ ꯊꯦꯡꯅꯍꯧꯔꯤꯅꯤ ꯏꯃꯥ ꯍꯪꯍꯧꯗꯕ꯭ꯔꯣ ꯑꯩꯅ ꯍꯪꯕꯗꯗꯤ ꯇꯪꯈꯥꯏ ꯍꯦꯟꯅ ꯈꯨꯝꯗꯦꯅꯦ ꯑꯗꯨꯅꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕ ꯋꯥ ꯑꯃꯠꯇꯒ ꯊꯑꯣꯏꯅ ꯅꯦꯅꯥ ꯇꯥꯅ ꯈꯟꯅꯁꯦ ꯍꯥꯏꯕ ꯌꯥꯗꯦ ꯅꯆꯥꯅꯨꯄꯥꯁꯦ ꯁꯨꯝ ꯊꯩꯗꯣꯛꯇꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯥꯕꯣ ꯇꯥꯃꯣꯅ ꯈꯨꯝꯗꯕꯒ ꯌꯥꯔꯣꯏ ꯃꯤꯅ ꯋꯥꯈꯜ ꯍꯣꯡꯗꯨꯅ ꯍꯤꯡꯕ ꯉꯝꯈ꯭ꯔꯒ ꯃꯥꯅ ꯀꯩꯗꯧꯕꯩ ꯉꯝꯗ꯭ꯔꯤꯅꯣ ꯏꯕꯨꯡꯕꯨ ꯊꯃꯣꯏ ꯁꯣꯜꯂꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯈꯪꯕꯒꯤ ꯃꯤꯅ ꯂꯥꯏꯅ ꯁꯥꯟꯅꯕꯤꯕꯅꯤ ꯏꯃꯥ ꯍꯟꯗꯛꯇꯤ ꯅꯝꯗꯅ ꯍꯥꯏꯅꯍꯧꯁꯤꯀꯣ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯈꯜꯂꯤꯁꯦ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯆꯥꯁꯦ ꯃꯣꯏꯅ ꯍꯦꯛ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤꯗ ꯈꯜꯂꯨꯔꯒꯅꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯉꯥꯟꯊꯣꯏ ꯈꯨꯝꯗꯦ ꯉꯥꯡꯂꯅꯨ ꯍꯥꯏꯅꯁꯨ ꯊꯤꯡꯗꯦ ꯃꯃꯥꯅ ꯆꯥꯛꯂꯤꯕ ꯑꯗꯨꯒꯨꯝ ꯃꯥꯁꯨ ꯆꯥꯛꯂꯤꯕꯅꯤ ꯃꯕꯨꯡꯒꯤ ꯈꯟꯕꯗ ꯉꯥꯟꯊꯣꯏ ꯇꯁꯦꯡꯅ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏ ꯉꯥꯏꯍꯥꯛꯇꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯂꯟꯆꯥꯅ ꯅꯨꯃꯤꯗꯥꯡ ꯁꯥꯎꯈꯤꯕꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯈꯥ ꯆꯠꯊꯔꯤ ꯁꯛ ꯍꯦꯛ ꯎꯅꯔꯕꯗꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯧꯅ ꯃꯑꯣꯡꯅꯗꯤ ꯎꯠꯂꯤ ꯁꯥꯎꯅꯔꯤ ꯍꯥꯏꯕꯗꯨ ꯉꯥꯟꯊꯣꯏꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯃꯕꯨꯡꯅ ꯋꯥ ꯂꯥꯡ ꯑꯍꯦꯟꯕ ꯑꯃꯠꯇ ꯉꯥꯡꯗ ꯇꯥꯛꯐꯝ ꯊꯣꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯥꯛꯂꯤꯕꯗꯨ ꯃꯕꯨꯡꯒꯤ ꯃꯇꯧꯅꯤ ꯈꯟꯗꯣꯛꯏ ꯊꯣꯏꯕꯤꯅꯁꯨ ꯍꯥꯏꯗꯣꯛꯇꯦ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯍꯥꯏꯅ ꯂꯟꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯕ ꯊꯣꯏꯕꯤꯗꯤ ꯀꯤꯔꯨꯞ ꯂꯟꯆꯥꯗ ꯌꯦꯡꯂꯤ ꯂꯟꯆꯥꯗ ꯌꯦꯡꯂꯛꯄ ꯅꯠꯇꯦ ꯋꯥ ꯉꯥꯡꯕ ꯍꯧꯅꯕꯁꯨ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯃ ꯏꯔꯩ ꯍꯦꯛ ꯂꯩꯇꯦ ꯑꯁꯤ ꯈꯪꯗꯦ ꯇꯥꯛꯄꯤꯌꯨ ꯍꯥꯏꯒꯗꯧꯕꯁꯨ ꯑꯔꯥꯏꯕ ꯏꯟꯇ꯭ꯔꯗꯛꯁꯟꯒꯨꯝꯕ ꯈꯛꯇ ꯍꯥꯟꯅ ꯇꯥꯛꯄꯅ ꯍꯪꯗ꯭ꯔꯦ ꯁꯥꯎꯔꯤꯕꯗꯨ ꯀꯔꯝꯅ ꯊꯦꯝꯒꯅꯤ ꯈꯟꯕꯗ
ꯊꯣꯏꯕꯤ ꯃꯊꯥ ꯁꯥꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯍꯥꯟꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯦ, ꯗꯤꯂꯤꯠꯁꯨ ꯇꯧꯈ꯭ꯔꯦ꯫ ꯍꯧꯒꯠꯀꯦ ꯇꯧꯔꯝꯕ ꯂꯟꯆꯥ ꯑꯃꯨꯛ ꯐꯝꯊꯔꯒ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯍꯣꯏ ꯃꯥꯏꯗꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯊꯣꯏꯕꯤ ꯑꯃꯨꯛꯀꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯑꯩ ꯃꯤꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯇꯥꯃꯣꯂꯟ, ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯂꯟꯆꯥ ꯇꯞꯅ, ꯁ꯭ꯀꯨꯜ ꯊꯦꯡꯈ꯭ꯔꯅꯤ, ꯊꯥꯖꯗ꯭ꯔꯒꯅ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯑꯒ ꯌꯦꯡꯖꯧ꯫ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦ, ꯐꯍꯟꯅꯤꯡꯗꯅ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ꯫ ꯅꯪ ꯁꯥꯎꯔꯒꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯁꯥꯎꯗꯤꯌꯦ, ꯇꯥꯃꯣꯂꯟꯅ ꯁꯥꯎꯕꯗꯨꯗ ꯍꯥꯏꯔꯤꯅꯤ꯫ ꯑꯩ ꯁꯤꯗꯒꯤꯗꯤ ꯇꯥꯃꯣꯂꯟꯅ ꯌꯥꯗꯕ ꯑꯝꯇ ꯑꯩ ꯇꯧꯔꯔꯣꯏꯌꯦ꯫ ꯃꯃꯥꯏꯗꯨ ꯂꯨꯛꯊꯈꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯂꯟꯆꯥ ꯃꯤꯠꯆꯤꯅ ꯍꯨꯔꯥꯟꯅ ꯌꯦꯡꯉꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯏꯪꯊꯅ ꯍꯥꯏꯔꯛꯏ, ꯁ꯭ꯀꯨꯜ ꯊꯦꯡꯈ꯭ꯔꯅꯤ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯧꯔꯣ꯫ ꯀ꯭ꯂꯥꯁꯇ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ, ꯑꯇꯩ ꯑꯇꯣꯞꯄꯗ ꯋꯥꯈꯜꯗ ꯆꯣꯏꯊꯣꯛꯀꯅꯨ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨ ꯀ꯭ꯂꯥꯁ 12 ꯀꯥꯔꯦ ꯍꯥꯏꯕꯒꯤ ꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯏꯇꯨꯛ ꯇꯨꯛꯊꯅ ꯎꯏ꯫ ꯔꯦꯁꯦꯁꯇ ꯇꯤꯐꯤꯟ ꯆꯥꯔꯤꯕꯗꯨꯁꯨ ꯆꯥꯅꯤꯡꯕꯩ ꯆꯥꯅꯤꯡꯗꯕꯩ ꯇꯧꯗꯨꯅ ꯁ꯭ꯄꯨꯟ ꯑꯗꯨꯅ ꯇꯤꯐꯤꯟꯗꯨꯗ ꯑꯣꯠꯇꯨꯅ ꯂꯩꯕꯗꯨꯗ ꯉꯥꯟꯊꯣꯏꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯀꯩꯝ ꯇꯧꯗꯦ꯫ ꯀꯩꯝ ꯇꯧꯗ꯭ꯔꯒ ꯀꯩꯒꯤ ꯎꯪꯉꯤꯅꯣ? ꯎꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯉꯥꯟꯊꯣꯏꯒꯤ ꯋꯥꯗꯨ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ ꯇꯤꯐꯤꯟꯗꯨ ꯁꯠ ꯏꯟꯁꯤꯜꯂꯛꯏ꯫ ꯁꯦ, ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗ꯭ꯔꯦ, ꯅꯪ ꯂꯣꯏ ꯆꯥꯔꯣ꯫ ꯃꯇꯧꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯃꯆꯤꯟꯗ ꯍꯥꯞꯂꯤꯕ ꯁ꯭ꯄꯨꯟ ꯑꯗꯨꯁꯨ ꯂꯧꯊꯣꯛꯇꯦ꯫ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯅꯨꯝꯆꯥꯅ ꯉꯥꯡꯕ꯭ꯔꯣ? ꯉꯥꯡꯗꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ? ꯑꯩ ꯀꯩꯝ ꯇꯧꯗꯦ ꯍꯥꯏꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯏꯕ꯭ꯔꯣ ꯀꯩꯅꯣꯝ ꯇꯧꯕ ꯃꯥꯜꯂꯦꯅ? ꯍꯣꯏ, ꯑꯣ ꯍꯣꯏ, ꯂꯣꯏꯅ ꯏꯔꯦ꯫ ꯋꯥꯁꯨ ꯂꯣꯠꯄ ꯍꯩꯇꯕ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯋꯥ ꯂꯣꯠꯂꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯔꯛꯑꯣ꯫ ꯊꯣꯏꯕꯤ ꯈꯨꯝꯗꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯏꯔꯝꯕ ꯁ꯭ꯄꯨꯟ ꯑꯗꯨꯁꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯅꯪ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤꯅꯦ ꯑꯩ ꯑꯅꯤꯔꯛ ꯁꯨꯅ ꯍꯪꯉꯔꯣꯏꯀꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯕꯅꯤꯅ ꯏꯕꯥꯅꯤ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯉꯥꯟꯊꯣꯏ ꯁꯛꯐꯝ ꯑꯗꯨ ꯈꯔ ꯁꯥꯎꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥꯏꯗꯨ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯇꯦ꯫ ꯆꯥꯐꯝ ꯊꯣꯛꯄ ꯇꯤꯐꯤꯟꯗꯨ ꯆꯥꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯁꯥꯎꯔꯦ ꯍꯥꯏꯕ ꯊꯣꯏꯕꯤ ꯈꯪꯉꯤ꯫ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯕꯩ ꯇꯤꯟꯅꯔꯣꯏꯗꯣꯏꯅꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ꯫ ꯀꯩꯒꯤ ꯇꯤꯟꯅꯗꯣꯏꯅꯣ? ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯍꯥꯏꯅꯒꯗꯧꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯂꯣꯏꯅ ꯍꯥꯏꯔꯤꯗꯨꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯒ꯫ ꯉꯥꯟꯊꯣꯏ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯑꯣꯏꯕꯅ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯅꯩ꯫ ꯊꯣꯏꯕꯤ ꯈꯛꯇ ꯅꯠꯇꯦ ꯃꯤꯔꯣꯜ ꯐꯠꯇꯕꯗꯣ, ꯉꯥꯟꯊꯣꯏꯁꯨ ꯃꯆꯤꯡ ꯑꯃꯅꯤ꯫ ꯁꯥꯎꯕꯕꯨ ꯍꯧꯈ꯭ꯔꯒꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯕ ꯌꯥꯒꯗꯧꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯃꯥꯅ ꯇꯤꯟꯅꯔꯔꯣꯏ ꯍꯥꯏꯔꯤꯕꯗꯨ ꯇꯤꯟꯅꯗꯕꯁꯨ ꯉꯝꯈꯤꯒꯗꯧꯕ ꯃꯤꯗꯥꯅꯤ꯫ ꯑꯗꯨꯅ ꯊꯣꯏꯕꯤ ꯃꯊꯥ ꯁꯥꯏ꯫ ꯔꯦꯁꯦꯁ ꯂꯣꯏꯔꯒ ꯑꯣꯖꯥꯅ ꯀ꯭ꯂꯥꯁ ꯆꯪꯂꯤꯕꯗꯨ ꯀꯔꯤ ꯇꯥꯛꯂꯤꯕꯅꯣ ꯊꯣꯏꯕꯤ ꯆꯪꯗꯦ꯫ ꯉꯥꯟꯊꯣꯏꯅ ꯁꯥꯎꯅ ꯂꯩꯈꯤꯕꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯔꯐ ꯅꯣꯠꯕꯨꯛ ꯑꯃ ꯕꯦꯒꯇꯒꯤ ꯇꯞꯅ ꯂꯧꯊꯣꯔꯛꯂꯒ ꯃꯅꯤꯡꯒꯤ ꯄꯦꯖ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯉꯥꯟꯊꯣꯏꯗ ꯄꯤꯔꯛꯏ꯫ ꯉꯥꯟꯊꯣꯏꯁꯨ ꯊꯣꯏꯕꯤꯅ ꯄꯤꯔꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯈꯨꯗꯛꯇ ꯂꯧꯁꯤꯟꯕꯗꯤ ꯇꯧꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯄꯥꯎ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ꯫ ꯃꯗꯨꯗ ꯉꯥꯟꯊꯣꯏ ꯆꯦ ꯃꯆꯦꯗꯨ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯑꯩ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯁꯥꯎꯔꯣꯏ ꯍꯥꯏꯅ ꯍꯥꯟꯅ ꯄ꯭ꯔꯣꯃꯤꯁ ꯇꯧ꯫ ꯉꯥꯟꯊꯣꯏ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ꯫ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯉꯥꯟꯊꯣꯏꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯅꯤꯃꯛꯇꯨ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯀꯣꯛꯇ ꯑꯃꯠꯇ ꯆꯪꯗ꯭ꯔꯕꯅꯤ꯫ ꯑꯃꯅ ꯄꯥꯈꯠꯂꯤ, ꯃꯥꯒꯤ ꯋꯥꯁꯦ ꯍꯥꯏꯔꯨꯕꯗ ꯉꯥꯟꯊꯣꯏꯅ ꯀꯔꯤ ꯔꯤꯌꯦꯛꯁꯟ ꯎꯠꯂꯛꯄ ꯍꯥꯏꯅ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯇꯥꯕꯤꯔꯕꯗꯤ ꯐꯩ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯊꯤꯅ ꯉꯥꯡꯂꯛꯂꯒꯗꯤ ꯃꯕꯨꯡꯕꯨ ꯏꯔꯥꯡ ꯇꯝꯕꯤ ꯑꯣꯏꯖꯕ ꯊꯤꯕꯤꯅꯤ ꯍꯥꯏꯅ ꯆꯩꯗꯨꯅ ꯃꯥꯕꯨꯁꯨ ꯇꯤꯟꯅꯔꯣꯏ ꯍꯥꯏꯔꯕꯗꯤ ꯊꯣꯏꯕꯤ ꯊꯃꯣꯏ ꯁꯣꯛꯀꯗꯧꯔꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯉꯥꯟꯊꯣꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯃꯤꯠꯇꯨ ꯅꯤꯄꯥꯔꯣꯝꯗ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯊꯣꯏꯕꯤꯒꯤ ꯅꯨꯡꯁꯤ ꯂꯩꯅꯥꯗꯨ ꯍꯧꯔꯛꯂꯦ ꯈꯜꯂꯨꯕꯗ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯑꯅꯤꯗꯨ ꯌꯨꯝ ꯍꯜꯂꯛꯄ ꯂꯝꯕꯤꯗꯨꯗ ꯊꯣꯏꯕꯤꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯤꯔꯤ꯫ ꯉꯥꯟꯊꯣꯏ ꯁꯥꯎꯔꯝꯕꯗꯨ ꯐꯈ꯭ꯔꯦ꯫
ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯔꯤ꯫ ꯑꯅꯤꯗꯨ ꯕꯖꯥꯔꯗ ꯆꯪꯗꯨꯅ ꯀ꯭ꯂꯤꯞ ꯔꯕꯔ ꯃꯆꯥ ꯃꯆꯥ ꯈꯔ ꯑꯄꯥꯝꯕ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤꯗꯤ ꯉꯥꯟꯊꯣꯏꯅ ꯋꯥꯗꯨ ꯀꯥꯎꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯔꯤꯕꯅꯤ꯫ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯉꯥꯟꯊꯣꯏꯅ ꯈꯪꯍꯩ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯀꯣꯏꯆꯠ ꯆꯠꯂ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯌꯦ꯫ ꯕꯦꯛꯅ ꯀꯃꯔꯣꯜ ꯑꯃ ꯂꯨꯝꯕꯅꯤ꯫ ꯀꯥꯏꯗꯅꯣ ꯑꯃ ꯅꯦꯅꯥ ꯇꯥꯅ ꯐꯝꯃꯨꯁꯦ, ꯑꯗꯨꯒ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯣ, ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯁꯦꯕ꯫ ꯊꯣꯏꯕꯤ ꯃꯊꯥ ꯁꯥꯔꯦ, ꯃꯆꯤꯟ ꯂꯨꯝꯂꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯀ ꯑꯃꯨꯛ ꯍꯥꯏꯗꯣꯛꯇ꯭ꯔꯒꯗꯤ ꯉꯥꯟꯊꯣꯏ ꯁꯣꯏꯗꯅ ꯁꯥꯎꯈ꯭ꯔꯅꯤ ꯈꯜꯂꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯕꯤꯇꯤ ꯄꯥꯔꯛꯇ ꯆꯪꯉꯛꯇꯨꯅ ꯑꯆꯤꯛꯄ ꯖꯒꯥ ꯑꯃꯗ ꯐꯝꯊꯩ꯫ ꯁꯣꯝꯗꯅ ꯄꯨꯡꯗꯨ 4 ꯍꯦꯜꯂ ꯐꯥꯎꯕ ꯑꯅꯤꯗꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯇꯕꯗꯨꯗ ꯏꯃꯨꯡ ꯑꯅꯤꯃꯛ ꯄꯥꯈꯠꯅꯔꯦ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥ ꯍꯦꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯗꯥꯏꯗ ꯄꯟꯗꯅ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ, ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ꯫ ꯏꯕꯨꯡꯉꯣ, ꯂꯟꯆꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯊꯣꯏꯕꯤꯗꯤ ꯍꯜꯂꯛꯈ꯭ꯔꯕ ꯖꯥꯠꯂꯥ? ꯅꯪ ꯑꯃꯨꯛꯇ ꯍꯪꯉꯨꯒꯦꯔꯣ? ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯊꯣꯏꯕꯤꯒꯤ ꯃꯃꯥꯁꯨ ꯄꯥꯈꯠꯅ ꯂꯥꯛꯏ꯫ ꯏꯆꯦ, ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯍꯜꯂꯛꯇ꯭ꯔꯤꯅꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯉꯥꯡ ꯑꯅꯤꯗꯨꯕꯣ? ꯏꯁ, ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯄꯨꯜꯂꯒꯅꯦ ꯀꯗꯥꯏꯗꯅꯣꯃ ꯄꯟꯗꯅ ꯂꯩꯔꯝꯃꯅꯤ ꯑꯗꯨꯗꯤ꯫ ꯂꯟꯆꯥ ꯊꯥꯔꯒ ꯊꯤꯍꯜꯂꯨꯁꯤ꯫ ꯕꯖꯥꯔ ꯃꯅꯨꯡꯗꯔ ꯀꯗꯥꯏꯗꯅꯣꯃ ꯁꯣꯏꯗꯅ ꯄꯟꯊꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯅꯦ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯦ ꯑꯅꯤꯗꯨ꯫ ꯏꯕꯨꯡꯉꯣ ꯂꯟꯆꯥ, ꯑꯅꯤꯗꯨ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯈꯔ ꯊꯤꯕꯤꯔꯨꯆꯣꯕ꯫ ꯍꯣꯏ ꯅꯨꯡꯖꯥ, ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒꯦ꯫ ꯂꯟꯆꯥꯁꯨ ꯄꯟꯊꯗꯦ, ꯐꯨꯔꯤꯠ ꯑꯃ ꯐꯠ ꯍꯣꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯤꯒ ꯉꯥꯟꯊꯣꯏꯒꯗꯤ ꯌꯨꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯄꯥꯈꯠꯅꯔꯝꯒꯗ꯭ꯔꯥ ꯊꯤꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯈꯟꯕꯤꯕ ꯅꯠꯇꯦ꯫ ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯉꯥꯎꯗꯧꯔꯦ ꯉꯥꯟꯊꯣꯏ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯀꯩꯗꯧꯕꯩ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯑꯝꯗ꯭ꯔꯤꯅꯣ ꯈꯪꯗꯦ꯫ ꯀꯗꯥꯏꯗꯩ ꯆꯣꯔꯣꯜꯅꯣ ꯑꯗꯨꯗꯤ? ꯅꯪ ꯅꯍꯥꯟꯒꯤꯗꯣ ꯍꯧꯖꯤꯛꯁꯨ ꯈꯜꯂꯤꯕꯣ? ꯈꯥꯎꯕ ꯀꯝꯇ ꯉꯝꯗꯦꯗ꯫ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯡꯅ ꯈꯖꯤꯛ ꯈꯖꯤꯛ ꯂꯦꯟꯕꯒꯨꯝꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ? ꯅꯪ ꯃꯤ ꯃꯁꯛꯇꯤ ꯈꯪꯉꯕꯣ? ꯈꯪꯉꯤ꯫ ꯑꯥꯏ, ꯀꯅꯥꯅꯣ ꯑꯗꯨꯗꯤ? ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄꯅꯤ꯫ ꯉꯥꯟꯊꯣꯏꯅ ꯍꯪꯃꯟꯗꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯖꯥꯎ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯅꯤ ꯍꯥꯏꯕ ꯃꯁꯥꯅꯁꯨ ꯊꯧꯔꯥꯡ ꯇꯧꯖꯔꯦ꯫ ꯀꯅꯥꯅꯣ? ꯀ꯭ꯂꯥꯁꯃꯦꯠꯂꯣ? ꯅꯠꯇꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏ ꯗꯨꯀꯥꯟꯗ ꯌꯥꯎꯕ ꯅꯨꯄꯥꯔꯣ? ꯑꯁ, ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤꯡꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯅꯨꯄꯥꯔꯣ? ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯕꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯆꯤꯡꯅꯅ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯕꯨ ꯃꯑꯣꯡ ꯇꯥꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯣꯅꯦ? ꯃꯃꯥꯡꯒꯤ ꯗꯥ ꯕꯤꯀꯥꯁꯇꯨꯕꯨꯗꯤ ꯐꯖꯕꯅꯤ, ꯑꯗꯣ ꯃꯥꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯗꯥꯏꯗꯩ ꯗꯥ ꯕꯤꯀꯥꯁꯅꯣ? ꯑꯗꯨꯗꯤ ꯗꯥ ꯆꯤꯡꯈꯩꯔꯣ? ꯗꯥ ꯆꯤꯡꯈꯩꯁꯨ ꯍꯣꯏ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄꯅꯤ꯫ ꯗꯥ ꯆꯤꯡꯈꯩ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯇꯤꯟꯅꯕꯅꯤ꯫ ꯇꯥꯃꯣꯗ ꯅꯝꯕꯔꯁꯨ ꯂꯩꯕꯅꯤ꯫ ꯐꯣꯟ ꯅꯝꯕꯔ ꯂꯧꯁꯤꯔꯥ? ꯑꯁ, ꯗꯥ ꯆꯤꯡꯈꯩꯁꯨ ꯅꯠꯇꯦꯕ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯀꯣꯛ ꯍꯥꯏꯔꯣꯗꯅ? ꯑꯇꯣꯞꯄ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯕꯨ ꯀꯅꯥ ꯐꯖꯕ ꯂꯩꯔꯤꯒꯦ? ꯑꯝꯇ ꯂꯩꯇ꯭ꯔꯦꯗ꯫ ꯗꯥ ꯄ꯭ꯔꯗꯤꯞꯄꯨꯗꯤ ꯀꯨꯆꯨꯗꯤ ꯉꯧꯋꯦꯕꯨ ꯃꯤꯗꯤ ꯈꯨꯄꯤꯛ ꯑꯃ꯫ ꯑꯗꯒꯤ ꯗꯥ ꯁꯟꯇꯣꯁꯁꯨ ꯃꯁꯛꯇꯨ ꯁꯨꯡꯍꯥꯎ ꯍꯦꯛ ꯍꯥꯎꯇꯦ, ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩꯕ ꯃꯥꯟꯕꯅꯤ ꯃꯤꯗꯣ꯫ ꯗꯥ ꯍꯦꯔꯣꯖꯤꯠꯇꯤ ꯍꯥꯏꯕꯤꯔꯨꯅꯨꯀꯣ, ꯃꯤ ꯊꯥꯏꯅꯗꯒꯤ ꯈꯪꯅꯕ ꯃꯤ ꯂꯩ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯑꯝꯇ ꯅꯠꯇꯦ ꯃꯤ꯫ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦ, ꯑꯩꯅ ꯂꯣꯏꯅ ꯊꯤꯗꯅ ꯂꯣꯏꯔꯕꯅꯤ꯫ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯒ ꯁ꯭ꯀꯨꯜ ꯇ꯭ꯌꯨꯁꯟ ꯂꯣꯏꯅ ꯑꯩꯅ ꯌꯦꯡꯉꯕꯅꯤ꯫ ꯀꯅꯥꯅꯣꯕ ꯑꯗꯨꯗꯤ? ꯑꯁ, ꯇꯣꯛꯑꯁꯦ ꯉꯥꯟꯊꯣꯏ, ꯌꯨꯝ ꯍꯜꯂꯁꯦ꯫ ꯉꯥꯎꯔꯕꯣ ꯅꯪ? ꯃꯨꯟꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯏꯅꯨꯡꯖꯥ ꯍꯣꯏꯗ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕ꯭ꯔꯥ? ꯈꯜꯂꯨ꯫ ꯉꯥꯟꯊꯣꯏꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯅ ꯗꯞ ꯇꯧꯕꯗꯨꯗ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯉꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯈꯪꯐꯥ ꯐꯥꯏ꯫ ꯑꯩ ꯍꯥꯏꯒꯦꯕ꯫ ꯉꯥꯟꯊꯣꯏ ꯇꯞꯅ ꯐꯝꯊꯔꯦ꯫ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯑꯗꯨꯗꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯣꯏꯅ ꯍꯥꯏꯌꯨ꯫ ꯁꯥꯎꯔꯣꯏꯅ ꯑꯩ ꯅꯍꯥꯟꯃꯨꯛꯁꯨ ꯍꯥꯏꯔꯤꯗꯨꯗꯤ, ꯄ꯭ꯔꯣꯃꯤꯁ ꯐꯥꯎꯕ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯊꯣꯏꯕꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯇꯞꯊꯔꯦ꯫ ꯄꯥꯈꯠꯆꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯟꯊꯣꯏꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯦ꯫
ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯝꯃꯕ ꯑꯩ ꯋꯥꯈꯜ ꯑꯁꯨꯛ ꯌꯥꯝ ꯋꯥꯔꯝꯃꯣꯏ, ꯃꯊꯥꯁꯨ ꯁꯤ ꯌꯧꯅ ꯁꯥꯔꯝꯃꯣꯏ, ꯅꯪꯉꯣꯟꯗꯁꯨ ꯑꯗꯨꯛ ꯋꯥꯅ ꯂꯣꯠꯂꯝꯃꯣꯏ꯫ ꯏꯃꯥꯒ ꯏꯃꯥꯆꯥꯒꯗ ꯍꯥꯏꯗꯣꯛꯇꯕꯗꯤ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ, ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯅ ꯏꯁꯥ ꯏꯊꯟꯇ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯤꯟꯖꯕꯁꯤꯗꯤ ꯏꯁꯥꯁꯦ ꯇꯪꯈꯥꯏ ꯑꯃ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯧꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯉꯥꯟꯊꯣꯏ꯫ ꯍꯥꯏꯌꯨ, ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ? ꯉꯥꯟꯊꯣꯏꯁꯨ ꯊꯣꯏꯕꯤꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯈꯣꯟꯖꯦꯜꯒꯗꯨ ꯅꯦꯝꯊꯔꯛꯇꯨꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤ꯫ ꯊꯣꯏꯕꯤ ꯃꯃꯥꯏꯗ ꯂꯨꯛꯊꯔꯒ ꯌꯥꯝꯅ ꯇꯞꯅ, ꯉꯥꯟꯊꯣꯏ, ꯑꯩ ꯇꯥꯃꯣꯂꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯉꯥꯟꯊꯣꯏ! ꯃꯅꯤꯡꯗꯒꯤ ꯂꯟꯆꯥꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯇꯝꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯥꯟꯊꯣꯏ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩ ꯅꯥꯀꯜꯗ ꯐꯝꯂꯝꯕ ꯃꯃꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯃꯥ ꯍꯦꯃꯥꯅ ꯃꯈꯨꯠꯇ ꯐꯣꯇꯣ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯩꯅꯦ ꯀꯩꯅꯣꯝꯃ ꯎꯠꯀꯦꯁꯦ꯫ ꯀꯩꯅꯣ ꯏꯃꯥ? ꯌꯦꯡꯉꯨꯇꯨ, ꯅꯍꯥꯟ ꯅꯅꯦ ꯃꯦꯊꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅꯤ꯫ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯏꯅꯤ, ꯑꯗꯣ ꯈꯔ ꯑꯍꯟ ꯃꯥꯟꯗ꯭ꯔꯣ ꯏꯃꯥ? ꯍꯩ, ꯌꯥꯝ ꯑꯍꯜ ꯅꯠꯇꯦꯅꯦ, ꯆꯍꯤ ꯂꯣꯡꯒꯥꯅꯤ ꯅꯕꯨꯡꯒ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤꯉꯩ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯈꯟꯗ ꯂꯩꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯦ ꯃꯦꯗꯥꯅ ꯇꯝꯕꯗ꯫ ꯇꯥꯃꯣꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯏꯃꯥ? ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ? ꯅꯝꯗꯅ ꯊꯦꯝꯃꯒ ꯌꯥꯍꯟꯅꯕ ꯇꯧꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ꯫ ꯁꯣꯝꯗ ꯂꯟꯆꯥ ꯒꯥꯔꯤꯗꯣ ꯈꯔ ꯊꯧꯖꯤꯜꯂꯛꯄꯒ ꯎꯔꯦ꯫ ꯃꯇꯝ ꯑꯃꯒꯤ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯈꯤꯕ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯗꯨ꯫ ꯂꯟꯆꯥ ꯒꯥꯔꯤꯗꯣ ꯈꯔ ꯇꯞꯊꯅ ꯊꯧꯏ, ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯒꯦꯠ ꯀꯨꯁꯣꯗꯣ ꯀꯣꯜꯍꯤꯡ ꯏꯀꯥ ꯀꯥꯅ ꯎꯏ꯫ ꯅꯥꯀꯜ ꯅꯥꯀꯜꯗꯒꯤ ꯎꯔꯤꯁꯤꯡꯅꯁꯨ ꯌꯦꯠꯁꯤꯜꯂꯤ ꯒꯦꯠꯀꯤ ꯄꯤꯛꯇꯛ ꯇꯧꯕ ꯄꯤꯂꯔ ꯑꯅꯤ ꯑꯗꯨꯗ꯫ ꯌꯨꯝꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯏꯇꯦꯛ ꯇꯦꯛꯊꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯇꯦꯛ ꯇꯦꯛꯊꯅ ꯎꯏ꯫ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯗꯕ ꯃꯥꯜꯂꯤ ꯌꯨꯝ ꯑꯗꯨꯗ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡ ꯂꯟꯆꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯒꯦꯠ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯒꯦꯠꯀꯤ ꯁꯣꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯣꯜꯍꯤꯡ ꯀꯥꯔꯤꯕꯗꯨ ꯀꯔꯤꯅ ꯍꯥꯡꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯅꯨꯡꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ, ꯀꯅꯥꯅꯣ? ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯟꯆꯥ ꯒꯦꯠꯀꯤ ꯁꯣ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯊꯣꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯁꯛ ꯀꯥꯛꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯀꯩꯅꯣ ꯇꯧꯏꯗꯣ? ꯁꯤ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤꯅꯤ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯕꯣ? ꯍꯣꯏꯅꯦ, ꯅꯃꯤꯡ ꯍꯪꯉꯤꯅꯤꯅꯦ ꯑꯩꯒꯤꯁꯦ꯫ ꯂꯟꯆꯥ ꯍꯥꯏꯗꯤ ꯌꯨꯝꯁꯤꯒꯤ ꯀꯅꯥꯅꯣ? ꯌꯨꯝꯁꯤ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ, ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯍꯩ, ꯑꯩ ꯄꯣꯄꯪꯕ ꯃꯤꯡ ꯃꯥꯟꯕ꯭ꯔꯥ? ꯌꯨꯝꯁꯤꯒꯤ ꯃꯄꯨꯒꯤ ꯃꯤꯡꯗꯨ ꯑꯩ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯃꯄꯨꯁꯨ ꯅꯠꯇꯅ ꯃꯤꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯕ꯭ꯔꯣ? ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯁꯤꯗ? ꯌꯨꯝꯁꯤꯒꯤ ꯃꯄꯨꯗꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ? ꯑꯗꯨ ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯐꯔꯛ ꯇꯥꯅꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯕꯅ ꯐꯅꯤ꯫ ꯌꯨꯝꯁꯤ ꯀꯅꯥꯃꯠꯇꯅ ꯏꯀꯣꯝ ꯀꯣꯝꯅ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ ꯆꯪꯕ ꯌꯥꯕ ꯌꯨꯝ ꯅꯠꯇꯦ꯫ ꯁꯣ ꯂꯣꯜꯂꯤꯁꯦ ꯃꯔꯝ ꯂꯩꯕꯩꯅꯤ꯫